Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lobirasi Thamoi Yaoramdre 16 suba tangka Sanani kai kai chenthorakpada premna khamlai Madam kaino asukfingna sari kai lehoroge mathantong do amabo Kumani chatminaro Wado hairam laga chenthorakpada yaiferelsu mayum hanaba gari thauduna thorakpaga hek mapa chanai noktuna hanglai yaiferel do Madam yum haladoi natra Oh adudi aisu haladoini punna hanmina khrase dudi Sanadu maning handuna yenglai lapna ngambana thorakpadu ubada yaiferel na haiba haidaba gari maningda fatka khatkri aduga yaiferel gi managanda pop thaduna hairei Sir Yaiferel chalasi Hoi madam Sum thorakpana traffic jam thoktuna ngahak lepluri green light na chatpa yare haibagi signal hek pirakpaga gari thauba hawi makoina thauba haubaga tungda horn manam khonglakpa duda Yaiferel na side mirror dudagi kaidorabano khana yengwi ngambagi gari ubaduda hairei Asibu sir ngambagi gari natro Yaiferel gi waduda ingakna masu side mirror duda yengi chumlambaduda mukasu pop thaduna hairei Sir Yaiferel khara thuna yumyong na batose sasa thawrase gari se Hoi madam Littuna thawrakpana makoina leiriba building adu yori gari park tawraga kumtharakpada sanana yaifada yengduna hairei Sir cafe da coffee amam thausira ai leizage Yai madam Ngambadu magi apartment da lakpa yai haibagi chingnaba leibana thengnadanaba haidana thawaina sanana coffee thausi hairibani Yaiferel su ingaktingakpani sanana dumnaga hairakpadu mana khanbadadi sanasi yamna reserve leiba nupi amoina khanbani asumaina mana hairakani haibadi sungtha thazarudabani Hana magi oina leizaba wakal phongdoke haina khankibasu leiti phongdoke khalakpa khudingi akaiba madum lakhiba ngaktani Aduna hauzik punna famlingai yetpi na balai rekhana phongdok haurage haiba wakala malak paduna phongdok pa huzarakpani ai madam bu hekta haibiyo sir ai madam bu thamosingna wa adu haiba loidringai maikai karomdagi pairakibano khangdaba yot macha amana laibakta tharakpa duda makhutna paiduna chaina khangna langlakliba dugi maikai yenglai Pisumani duna araiba makai sukduna tumlasanu matagumna yengliba mityeng duga loinana ngambana mabu yengambadu ubada Yaiferel ingakna phamlambadagi haugalai Sanasu ngambabu ubada ngakna yenglai kaisu khandaba saduna ngamba anidugi manaktamna changsilai aduga Yaifagi khong manakta tariba so adu khungatlaga makhutkadu thangatuna hairei Sorry khutta sumpairamani aduda kamain tawrino khangdi nanthokiba Nangwanda chapchana hekta paishingre sawyadi Sir hoi Ngamba sanada mugyinglai sanadu fatma maidu leithoki ngamba sangsinduna sanagi nakangi chairduda famtharai aduga makhutuna sanagi chairduda konbe kaibu thamduna hairei Kaino aina iga chatminase haraga nangna nathanda chalamide aigi chatminabada tanbagi waro natragana atopa reason ama leibra Wadu siran turan ngangakduna makha chatharakpa tare khanduna sanadu ngambada fat yenglai aduga mangaktu fat haiduna nganganu haibagumna ingit tawi adubu ngambadi tawriba ingittu changkidre pisumna amadi inkhatuna michi ama khachilamlaga Yaiferel di yenglai aduga warning ama pibagi khontokta chinbalda nokmi tawduna hairei nangdi khangkiroi aduna inganga amani sanase aigi jf ni Mibudi khangkhangnadribani nangna hanbo oina aina khanganbani Yaiferel du ka hena ngakri ngambagi waduda sanadu makhatuna lamduna ngambagi tampakta thamiba makhutuda khujina siglai aduga Yaiferel di yengtuna noksinaduna hairei Sir Yaiferel lana khanganuko aikhoi sir se phagi yamna toganbani mostly sigumba area dana hena lana khanuko Thazafam thoktrabasu thamoiduna ngamba magi wadu thazaba pamludabana sanagi sajinduna hairakliba waduda oina thazaragi khanduna Yaiferel du mangak nomlai
ꯑꯗꯨꯕꯨ ꯉꯝꯕꯅ ꯑꯃꯨꯛ ꯍꯥꯏꯗꯠꯂꯛꯏ. But I'm not joking. ꯁꯅꯥꯗꯨ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯃꯌꯥꯗꯨ ꯆꯤꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. Sir, please stop. ꯉꯝꯕꯅ ꯁꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. I hate this man. ꯁꯅꯥꯗꯨ ꯌꯥꯏꯐꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯀꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. Sir ꯌꯥꯏꯐꯔꯦꯜ, ꯁꯔꯁꯦ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯩꯔꯤꯌꯦ. ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯀꯥꯎꯟꯇꯔ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯗꯨꯅ ꯕꯤꯜ ꯄꯤꯊꯣꯛꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯉꯝꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯌꯥꯏꯐꯔꯦꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ. Joking is not my things. I will keep an eye on you. ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯈꯨꯌꯥꯏꯒꯅ ꯃꯁꯥꯒꯤ ꯃꯃꯤꯠꯇꯒꯤ ꯌꯥꯏꯐꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯤꯜꯂꯝꯂꯒ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯥꯅ ꯊꯣꯔꯛꯄꯗ ꯁꯅꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯉꯝꯕꯒꯤ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯄꯥꯛ ꯃꯆꯥꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ. ꯉꯝꯕꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ. ꯉꯥꯡꯒꯗꯧꯔꯦ ꯆꯩꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯊꯧꯁꯥꯕꯁꯨ ꯇꯧꯗꯦ. ꯁꯅꯥꯗꯤ ꯉꯝꯕꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯄꯒ ꯍꯪꯒꯠ ꯍꯟꯗꯥ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯆꯠꯂꯒ ꯂꯩ. ꯉꯝꯕꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯊꯩ. ꯑꯗꯨꯒ ꯈꯠꯅꯕ ꯍꯧꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯩꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯕꯥꯏꯛ ꯇꯣꯡꯅꯤꯡꯕꯒꯤ ꯑꯣꯏꯔꯦ. ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯑꯣꯐꯤꯁ ꯂꯥꯛꯄꯁꯦ ꯕꯥꯏꯛ ꯇꯣꯏꯅ ꯂꯥꯛꯑꯒꯦ. ꯁꯅꯥꯗꯨ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ. ꯁꯔꯅ ꯇꯧꯕꯤꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯦ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯇ ꯁꯔ ꯌꯥꯏꯐꯔꯦꯜꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣꯕ? ꯃꯤꯅ ꯀꯩꯅꯦꯅ ꯈꯜꯂꯝꯗꯣꯏꯅꯣ? ꯃꯉꯣꯟꯗ ꯑꯩꯕꯨ ꯀꯩ ꯑꯔꯥꯟꯕ ꯍꯥꯏꯔꯝꯃꯒꯦ? ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ. ꯁꯔ, ꯂꯐꯇ ꯐꯥꯒꯤ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ. ꯐꯥꯒꯤ ꯌꯥꯗꯕ ꯁꯔꯅꯅꯤ ꯐꯥꯒꯤ ꯇꯧꯔꯝꯃꯤꯗꯣ. ꯃꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯝꯃꯅꯤ. ꯀꯩꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯗꯤ ꯍꯌꯦꯡꯃꯛ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯑꯩ ꯍꯥꯏꯒꯦ. ꯁꯔꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯕꯛ ꯇꯣꯛꯑꯅꯤ. ꯇꯣꯛꯑꯣ. ꯅꯪꯅ ꯇꯣꯛꯇꯗꯅ ꯑꯩꯁꯨ ꯇꯣꯛꯄ ꯌꯥꯗꯗꯅ ꯂꯩꯔꯕꯅꯤ. ꯅꯪꯅ ꯇꯣꯛꯑꯗꯤ ꯑꯩꯁꯨ ꯇꯣꯛꯑꯅꯤ. ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯅꯪ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯕ ꯌꯥꯔꯦꯗꯅ. ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ. ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔꯗꯨ ꯍꯧꯖꯤꯛ ꯏꯔꯁꯤꯔꯥ? ꯍꯌꯦꯡ ꯄꯤꯁꯤꯟꯅꯕ. ꯑꯩꯅ ꯈꯨꯗꯛꯁꯤꯗꯁꯨ ꯑꯦꯛꯁꯦꯞ ꯇꯧꯏ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯨ ꯌꯥꯔꯦ. ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯅ ꯍꯥꯏꯔꯨꯕ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯦ. ꯁꯅꯥꯗꯨ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯏ. ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯥꯛ ꯊꯥꯖꯤꯟꯖꯩ. ꯃꯇꯧꯗꯨꯗ ꯉꯝꯕꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏꯕꯛꯇ ꯊꯝꯂꯤꯕ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯕꯛꯇꯨꯗ ꯅꯥꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯅꯪꯅ ꯊꯥꯖꯤꯜꯂꯤꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯁꯤ ꯅꯪ ꯅꯊꯟꯇꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤ. ꯑꯩꯒꯤꯁꯨ ꯌꯥꯎꯔꯕꯅꯤ. ꯅꯪꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯔꯣꯏꯗꯕꯅꯤ. ꯁꯔ, ꯑꯩꯅ ꯁꯔꯗ ꯁꯔꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯌꯥꯔꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯕ ꯁꯔꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯊꯕꯛꯅ ꯎꯠꯈ꯭ꯔꯦ. ꯑꯩꯈꯣꯏꯗꯤ ꯑꯦꯛꯁꯟꯒꯤ ꯃꯤꯅꯤꯗ. ꯍꯟꯗꯛ ꯃꯔꯛ ꯑꯃ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯨ ꯁꯔ. ꯁꯤꯒꯤ ꯁꯔꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯔꯔꯣꯏ. ꯌꯥꯝ ꯊꯤꯅ ꯁꯣꯏꯔꯦꯕ. ꯅꯪ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯣ ꯄꯥꯝꯕ꯭ꯔꯣ? ꯑꯗꯨꯗꯤ ꯖꯁ ꯑꯦꯛꯇꯤꯡꯅꯤ. ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯔꯤꯌꯦꯜ ꯐꯦꯁ ꯍꯥꯏꯇꯥꯔꯦ. ꯃꯩ ꯏꯁꯤꯡ ꯆꯪꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯦ ꯉꯥꯡꯅ ꯁꯥꯟꯅꯕ ꯑꯃꯠꯇ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯦ. ꯁꯅꯥꯅ ꯇꯞꯅ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ. ꯌꯥꯔꯦꯁꯦ, ꯁꯔꯁꯨ ꯌꯨꯝꯗ ꯍꯜꯂꯨ. ꯑꯩꯁꯨ ꯆꯪꯉꯒꯦ. ꯃꯤ ꯊꯦꯝꯕꯒ ꯍꯩꯔꯤꯁꯤꯗꯤ. ꯍꯜꯂꯣ ꯂꯥꯛꯑꯣ ꯁꯔ. ꯒꯥꯔꯤꯗꯤ ꯀꯥꯏꯗ ꯊꯅꯝꯃꯒꯦ? ꯄꯥꯔꯀꯤꯡꯗ. ꯑꯗꯣ ꯑꯩꯁꯨ ꯀꯣꯐꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯊꯛꯈꯤꯒꯦꯗꯅ. ꯁꯅꯥꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯀꯟꯅ ꯍꯦꯛꯇ ꯈꯤꯡꯖꯤꯜꯂꯛꯏ. ꯉꯝꯕꯗꯨ ꯈꯣꯏꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯕ꯭ꯔꯦꯗꯦꯟꯒꯤ ꯀꯣꯜꯅꯤ. ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯇꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ. ꯑꯁꯣꯝꯗꯒꯤ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯖꯤꯜꯂꯤ. ꯇꯥꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯅꯨꯄꯥ ꯍꯥꯏꯔꯗꯤ ꯅꯪꯅ ꯑꯣꯏꯗꯣꯏꯅꯤ. ꯇꯥꯏꯃꯤꯡ ꯆꯦꯟ ꯌꯥꯝ ꯇꯠꯂꯤ ꯅꯪꯒꯤꯗꯣ. ꯄꯨꯡꯐꯝ ꯑꯣꯟꯅꯅ ꯄꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ. ꯃꯥꯒꯤ ꯋꯥꯗꯨꯗ ꯕ꯭ꯔꯦꯗꯦꯟꯅ ꯅꯣꯛꯈꯤ ꯍꯥꯏꯔꯛꯏ. Seems like you are in a good mood. ꯄꯨꯡꯆꯥꯏ ꯆꯥꯏꯍꯜꯂꯦ ꯅꯪꯅ. ꯁ꯭ꯋꯤꯡꯒꯤ ꯇꯥꯏꯞꯇ ꯃꯃꯥꯡꯂꯣꯝꯗ ꯂꯩꯔꯝꯕ ꯃꯨꯠꯁꯦ ꯅꯪꯅ ꯃꯅꯤꯡꯂꯣꯝꯗ ꯈꯪꯖꯤꯡꯖꯤꯡꯕꯤꯈ꯭ꯔꯦ. ꯌꯥꯔꯦ, ꯈꯔ ꯍꯥꯏꯔꯨꯔꯗꯤ. Come and try to swing my mood too. ꯅꯪ ꯀꯩꯗꯧꯔꯒꯦ? Did you have a fight with that bitch again? Ngamba, stop calling her bitch. Still she is my one and only mother. You have a bitch and I have a monster. It's same man. Kai lerino nang? Thamo, address tharake. Okay. Phone thamaga message sama paisilai. Location duni Bradengi. Ngamba sanada yengdana hairei. Nungsibi, see you tomorrow. Bye.
Makutkadu hairamnaga chenchat chatkre sanadu upai leita nokthorei aduga machinda soli. Aikhoi madamna kamaina senaba jano khangdine asimise khunghau se roibini. Brother na hanana hotel gi room ama book tawduna leiramle ngambagi sunati makhoi gi sunati tonganba amani room number haira banina ngamba so makhangnaba tawdana room duda changlai. Braden floor makhaduda hekta fi ama tharaga famduna sem komla khara khoktuna leirami ngamba su changsinduna famlaga khokpa sem piece ama lawduna charaga hanglai. Nangdi numitaram daisida hotel sida kadoriba asengmugi nangbu nehimdaga changandraba. Changan tida, aina changing dabani. Ne witch tuna amungangaira. Braden do hogatuna glass ani galoinana wine bottle ama putuna lai, aduga thamduna khumlai. Witch to haigano haibani nangbo. Khara tawrage khalinang. Aisu wakal nungaibagi celebration macha amadi tawsirana khanbani. Timing chap chare sida subselagi. Ngang na haiduna ahanba round thakpa hawi ani si yugi mahaubadi khangi haibabu toina sinabadi amata natte churupka yugadi thai aduna taba atopa nisa haibadumadi yaton tangba natte toina thaktabani nisa tai sinadabani kitang tawbaga nisa hekta panba kangbuduni ani se ngawragana farak taba second round lorakpada khara panba haurakle Braden haidai. Sometimes she act like the witch. Not sometimes, most of the time she act like it. Ngamba, life se fagi yam tareda, bit yam laitre, kumain tawdino. Bit laitre di bit leiba tabani. Bit pu kai di yonge, kaithil di yonbro. Nangi bit yonfamga, aigi bit yonfamga yonfamanade. Aidi aigi secretary sanada yonba, aduga nangina sinta haibdo, mangondo yonba, manade ko. Right. Ai pada, aingonda wa ma haining muzani. Aduda aina haidana mase sukteng thengnadana tawbani. Numit marini sure ipa udaba. Kari matangi haining ni haige nai monster na. Khangde afaba wadi hararoise aina khangdana unadrini. Noi family gi leader se bad ni ko. Same for you. Ngangna haizin duna thakpa loishili thakpa loirakpadadi nisagi level du haifet wangi gagak thagek duna Braden hairei. Koi sai romda chaluslo ai manusiyana phasanam ta hairuge. Ngai khoi chatse haragana khara nakpa aikoi sanagina hana chatlurase aduga nangi duna muk chatlase. Nangidi nungtigi una leraba natro aigidi yam tangnani unadise. So my dear friend, please support me. Lao, chatlurasi. Adu halaga changusi ko aigidaso. Okay. Fere haiduna anidu parking adumda lai Braden na hana kakhatkre driver seat da ngambasu mamangda kakhatuna tonglei aduga thongdu lonsinduna hairei. Soidana thomjinga hairasu sinabadum thomjilo. Atek aka yaholadi kya faro heibo. Okay sir, let's go. Ani duna gari thauduna sinta khoigi khul yorakpadadi pung 9 om tari winter matamgo oibani khungango oibani ichikchi e mafamdo ama ani tarak chatpa natana kanasu udre dukan macha leibasing adusu thong loina lonsinakre sinta khoigi konthong maktada gari du khamduna ani du wari sanai Braden na thongal du yengduna hairei. Direct jongago adum lokthorase basana bu yaradi hoziga dum pukrase. Nupi puba nangdringai mapana thangna langagana kamdauba. Braden na khonjalga piksinduna chirol tawraga hairei. Lang oye moi mapada disable oibani tananga moiba. Mabung ama leigum lakum ma udringai da pudoini kaino macha nupi pubabu mabungdagi permission amuk longnakhidro. Law changasi. Gari gi thongdo hangduna kumthage tawbaduda ngambana faduna hairei. Wait. Magi room khangdana changba yaroimi. Magi room oiramdadana mabungi ka oiramadi ibani hingna thorakidro. Madu oiragana ibai amuki khufuda tatnaba tawbiyo hairaga lori kaino. Nongmainari kapoidana ikhoida chaina kanbadudi ngahak khangba yai kaino khoiso. Okay, changase adudi. Ado ayam tumninge ebo. Angang machaga thakminaroi di khanbane se. Ising sina namai da tho.
Hairi ani du kumthaduna ngambadi bottle da yauribe singdu mamai da hejinduna uithage tawraba mitu singhali chotlaba makutuna achotba mamai duna thokpada kangu yadraba duda litliba furituna chingkhatuna taithui hairi nisadugi mayaina akibamte yaudana sinthagi yumtamna changlai thonglo lamli mapangi maisu thande bab ama panbadudi ui tumba changbada muthatkiba mali anidu uiri mamituna karamba ka oiramba yai haina guest story sumangduda chapleptuna anidu fatfat yengnei karom nakanda sinthagi ka oiramba yai haina hangnaribani mityengaduna Bradenna yet thangba domda chatke tawbadu ngambana furitta yanduna farai aduga khonjalgadu pikshinduna hairi No, right is for men, nupidi left up. Masi haiduna mana muk chingduna oirom da puge tawbadu Bradena muk khamduna hanglei. Kari proof legi nangna haidubo. Nupi se oigi lamdangni kaina isai da haibani. Aisu sanagi haktakta khangini. Come, just trust me. Hairi anidu oi thangba domda lai yena kha domda sumjang silakpada ugi thongnang macha ma panduna leramba du ubada anidu michiga fatfat khatnai ngambana kauge haidana khawdembada Bradena mabungi ka oiramdana thang pairaga thoraba shut up and trust me Sinthasu magi kada changlakpada ngairi bani hipthage haidana tawrakpa duda lukhumda leiriba thongnau mapa duda ngurung gangbagumna makola mata baduda hipke tawrambadu hogatuna hanglai kanana aduda leirida Sinthagi khonjal tabada confirm tare haibagi haraubana Bradena ngambabu inthokduna khumlai aine nang tamone amta thoro he kanana nungdangsida mi ustri ro yam thuna chaluko natradi natai kya zarako aine ba Bradena ba naha nongma wari ga sakhradudi imphal macha Bradena ke dorage nangbo future husband do Sinthadu mamit mana chap yungi tumarani haiduna changkraga wangang bagi makhol tabaduda maga ka thangnaba mapalu khuina kaurai kaidore thoibi kana ganu nang ngangnari dubo Sinthadu ipa pakhana khumlai kaistodi babung haudongni thongnau dagi changakena tawba mapana lawbudu taraga sanjitsu hamlai babung ijan ke dore haino haudong tanthokpani ye tumoyo hayeng labung anta chatkadabani ho tumin laikre tumba changlamani mapanda lairiba ani dusu imungda launariba dutai makuna machinda thamduna tumin lepi Sinthana thongnaudu makhol thokhanda tapna hangdorei thongnau mapada leptuna leiramba Bradena Sinthana thongnau hangdorakpaduda uiri noktuna wangang ke tawbadu Sinthana makutu thingdoktuna machindu fatmeli nang kaidorino sida amta halo aikoi tamo chau khangadi soidana hatpirani ngambana mamanabigi mateng pangi bani saduna marol mari ifai faiduna hairei ijan tombi aikoi tause yam phabani nang thazaroi hayengwai yam tin lun tawbidoini manam sina marolama yare chalo aikoi tamo chau thoradi noyam te hingaroi nabung no haise nang thazau nang se aini chalmak ni khalini yare ibunga pamjade aigi tamo chawna adum yazare yare halo nungdangsida Bradena machinda meliba Sinthagi makutte laukthokduna hairei nungshiyong tangdi hairo chatlage as kaide karanam tawrishina chatlo menoibo ngambasu magi wadu lekhai ta hodabe yade matagumna marak thachilai tamo chaw leirasu aina tamo chaw bidi yab natro tamo chaw ge kaino hoise tamocha tamcha chatlo aigidi nusi hairokri kai chalo he aidi sida sum lepaga leiradamni Sinthadu maning mamang khumang anapi kare mamit amuktang mushinduna hairei nusi yare haire chalo Bradendo ngambada wansinduna nang hozi mana haikibda to hawu natro nang no witness orbani ko aidi ngawa farasu sungkaw kawdabni ko hoise yare chalomi Bradendo pocket da humduna karino makana thiri Sinthana suktokuna hanglai as karino muktaw leiri dubo chalomi
Kolom ama yaukigum laukigum. Ngambana magi pocket-tagi ama satoktuna pirai. Bradensu kolomda Sinthada piraga hairai. Nangi ming tharo, proof oinaba. Kaida thagige, laibuktana fagadra mingsil yengbada unaba. Yari, khubakta dum tharage. Masi haiduna Sinthana Bradengi khubakta magi maming tharai. Ina kaunaduna namduna yumadudagidi chathankre.